You have only one daughter. Why you need to buy so much land? ꯑꯩꯅ ꯍꯥꯏꯒꯦꯅ ꯈꯜꯂꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯂꯝꯗꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 3,000 ꯈꯛꯇ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯂꯧꯁꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤ ꯂꯝꯁꯤꯒꯤ ꯄꯩꯁꯥ ꯊꯤꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯣꯜꯂꯒ ꯑꯣꯏꯅ ꯊꯤꯔꯁꯤ ꯑꯗꯨ ꯑꯦꯀꯥꯎꯟꯗ ꯂꯩꯕ ꯄꯩꯁꯥꯗꯨꯗꯤ ꯀꯥꯏꯔꯔꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯆꯥꯅꯨꯄꯤꯒꯤ ꯍꯌꯦꯡ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯂꯦꯡꯗꯕꯤꯗ ꯑꯗꯨꯝ ꯊꯝꯃꯁꯤꯀꯣ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯂꯝꯗꯨꯗꯤ ꯈꯥꯕꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯊꯝꯁꯤꯔꯅ ꯈꯜꯂꯝꯕꯅꯦ ꯑꯩꯅꯗꯤ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯂꯝꯒꯤ ꯄꯩꯁꯥꯁꯤꯅ ꯀꯃꯥꯏꯅ ꯊꯤꯗꯣꯏꯕ ꯑꯦꯀꯥꯎꯟꯒꯤ ꯄꯩꯁꯥꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤ ꯂꯝꯗꯣ ꯌꯣꯟꯊꯣꯛꯑꯒ ꯁ꯭ꯀꯨꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯝꯗꯣ ꯊꯝꯃꯁꯤ ꯑꯗꯣ ꯁꯤꯒꯤ ꯂꯝꯁꯦ ꯑꯩꯅ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 6,000 ꯂꯧꯅꯤ ꯍꯥꯏꯅ ꯖꯄꯥꯟꯗ ꯄꯤꯈꯤꯕ ꯀꯧꯕꯅꯤꯗꯅ ꯑꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯣ ꯑꯋꯥꯠꯄ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 3,000ꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯍꯤꯔꯦꯟꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯃꯥꯗꯤ ꯇ꯭ꯔꯛꯀꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤꯗꯅ ꯍꯪꯒꯠ ꯍꯟꯗ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯑꯣꯏꯖꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗꯁꯨ ꯂꯩꯖꯔꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯁꯔꯩꯗꯒꯤ ꯈꯥꯕꯒꯤꯅꯦꯅ ꯊꯝꯕ ꯂꯝꯗꯣ ꯌꯣꯟꯊꯣꯛꯄꯗ ꯇꯥꯈꯤ ꯑꯃꯨꯛꯀꯁꯨ ꯀꯥꯟꯆꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯅꯥꯀꯟꯗ ꯂꯩꯕ ꯂꯝꯗꯣ ꯅꯦꯅꯥꯇꯣꯝꯕꯤꯅ ꯀꯔꯝꯕ ꯂꯧꯁꯤꯡ ꯇꯧꯔꯒ ꯌꯣꯟꯈꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯗꯨꯁꯨ ꯌꯣꯟꯊꯣꯔꯛꯈꯤꯒꯅꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯄꯔꯤꯡ ꯅꯥꯏꯅ ꯑꯦꯄꯤꯁꯣꯗꯁꯤ ꯃꯊꯪ ꯃꯊꯪ ꯊꯥꯡꯒꯠꯆꯔꯛꯀꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯂꯝꯃꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯃꯤꯠꯅꯤꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯜꯂꯨꯁꯤ ꯄꯥꯄꯥ ꯃꯊꯪ ꯆꯍꯤꯗ ꯋꯥꯡꯂꯤꯟꯁꯨ ꯁꯤꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯂꯧꯔꯁꯤ ꯃꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯂꯅꯤꯗꯅ ꯁ꯭ꯀꯨꯜꯗ ꯋꯥꯡꯂꯤꯟꯅ ꯇꯝꯃꯤꯕ ꯁꯔꯀꯥꯔ ꯁ꯭ꯀꯨꯜꯗꯨꯅ ꯈꯔꯆ ꯈꯔ ꯀꯣꯝꯃꯤꯗꯅ ꯑꯗꯣ ꯁ꯭ꯀꯨꯜ ꯍꯥꯏꯗꯨꯗꯤ ꯁꯔꯀꯥꯔ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯃꯊꯧꯇꯅꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯣ ꯑꯗꯨꯒꯅꯦ ꯇꯝꯍꯟꯅꯕ ꯑꯁꯨꯝꯅ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯊꯧꯁꯤꯟꯗꯒꯤ ꯙꯤꯔꯦꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯈꯤ ꯈꯥꯕꯗꯤ ꯆꯥꯎꯔꯕꯅꯤꯅ ꯃꯄꯥꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯊꯣꯛꯄ ꯇ꯭ꯌꯨꯁꯟ ꯆꯠꯐꯝ ꯊꯣꯛꯄ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯉꯣꯟꯗ ꯂꯩꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯂꯧꯗꯨꯅ ꯇꯝꯃꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯦꯅꯥꯇꯣꯝꯕꯤꯅ ꯈꯥꯕꯗꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯛꯁꯣꯞꯂ ꯍꯦꯟꯗꯤꯃꯦꯟꯂ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯄꯥꯄꯥ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯁꯤꯡꯅꯅꯦ ꯇ꯭ꯌꯨꯁꯟ ꯐꯤꯗꯣ ꯊꯧꯅꯔꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯈꯔ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯌꯦꯡ ꯌꯥꯔꯒꯗꯤ ꯄꯨꯔꯒꯦ ꯈꯥꯕꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯄꯩꯁꯥꯗꯣ ꯅꯪ ꯈꯔ ꯄꯤꯒꯣ ꯃꯉꯣꯟꯗ ꯑꯣ ꯌꯥꯔꯦ ꯅꯪ ꯅꯆꯥꯅꯤꯄꯥ ꯈꯥꯕꯁꯤꯅꯅꯦ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯅꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤꯅꯦ ꯄꯨꯂꯤꯁ ꯑꯥꯔꯃꯤ ꯆꯪꯗꯅꯅꯦ ꯄꯩꯁꯥ ꯂꯣꯏꯅ ꯊꯧꯅꯈ꯭ꯔꯕꯅꯤ ꯇ꯭ꯌꯨꯁꯟ ꯇꯝꯃꯒ ꯇꯣꯛꯍꯜꯂꯣ ꯑꯩꯗꯤ ꯄꯥꯝꯖꯗ꯭ꯔꯕꯅꯤ ꯄꯩꯁꯥꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯔꯦ ꯃꯥꯒꯤ ꯍꯥꯛꯇꯛꯁꯤꯗ ꯑꯗꯨꯅꯅꯦ ꯃꯥꯁꯦ ꯀꯝꯄꯦꯅꯤ ꯁꯨꯒꯦꯔꯥ ꯋꯥꯛꯁꯣꯞ ꯁꯨꯒꯦꯔꯥ ꯃꯥ ꯑꯃꯈꯛꯇꯤ ꯇꯧꯍꯜꯂꯣ ꯄꯩꯁꯥ ꯊꯣꯛꯅꯕ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅꯅꯦ ꯑꯁꯤꯗꯤ ꯌꯥꯝ ꯄꯥꯝꯗ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯗꯤ ꯈꯥꯕꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯄꯩꯁꯥ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯦꯅꯥꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯒꯔꯝ ꯀꯥꯕ ꯑꯁꯤꯒꯨꯝꯕ ꯇꯣꯏꯅ ꯊꯣꯛꯂꯛꯄꯁꯤ ꯈꯥꯕꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯕꯛ ꯊꯤꯕ ꯍꯧꯔꯝꯃꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯅ꯭ꯌꯨꯁ ꯂꯧꯗꯅ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯐꯪꯉꯕꯁꯨ ꯐꯔꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯙꯤꯔꯦꯟꯒꯤ ꯏꯃꯨꯡ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ ꯙꯤꯔꯦꯟ ꯃꯁꯥꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯏꯌꯥꯔ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯄꯦꯟꯁꯟꯁꯨ ꯐꯪꯉꯤꯕꯅꯤ ꯙꯤꯔꯦꯟꯒꯤ ꯃꯄꯨꯗꯧ ꯍꯥꯛꯇꯛꯇꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯥꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯔꯟ ꯃꯊꯨꯝ ꯂꯩꯅ ꯂꯩꯅ ꯃꯤꯅꯥꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯒꯨꯝꯅ ꯂꯦꯟꯕ ꯍꯧꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯅꯁꯨ ꯃꯩꯗ ꯈꯤ ꯍꯩꯖꯤꯟꯕꯒꯨꯝꯅ ꯃꯥꯒꯤ ꯃꯇꯩꯗ ꯈꯥꯕꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ
Iba ay tasing na hiding the near the carpagi mong sa day na hyper one yon hey by. Ay mo dada ki tuition yan sa kaya aduga aday school do pero kay da toy chat mi bagyan am ta de ay ma ta de chaki basina aday numidang da thing hanjalapa asibu kana na tong nage asiji akhu chu lai ta mai ni school ka ni police da ni akhu chu mai tau de day ba asu mai ning option da na lady sharo ne ma pa cha thong no ba la bi ma chat na ba mai ti workshop chu ge da karin ho company chu ge da ma ta han de ba da de ꯂꯦꯝꯕꯤꯅ ꯍꯥꯏꯁꯤꯅ ꯆꯨꯝꯃꯕꯅꯤ ꯈꯥꯕꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯍꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯊꯥꯔꯁꯤ Wanglen namana kawre thuna lo ꯋꯥꯡꯂꯦꯟ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯁꯛ ꯅꯁꯥ ꯎꯗꯦꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕꯅꯦꯕ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯉꯥꯈꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯩꯅ ꯅꯪ ꯀꯔꯤ ꯇꯧ ꯍꯥꯏ ꯋꯥꯏ ꯁꯤꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠꯆꯟ ꯈꯣꯠꯆꯟꯕ ꯀꯣꯜꯂꯤꯛ ꯐꯦꯡꯕꯁꯦ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯑꯗꯨ ꯀꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗ ꯅꯣꯡꯐꯥꯎ ꯂꯥꯛꯑꯒ ꯆꯥꯛ ꯊꯣꯡꯕꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯣꯏ ꯅꯊꯤꯕꯣꯡ ꯆꯥꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯣꯡꯉꯤ ꯉꯥꯛꯇꯅꯤ ꯅꯪ ꯅꯄꯥꯅ ꯊꯝꯕ ꯃꯤꯅꯥꯏ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯀꯧꯁꯟꯅꯗꯅ ꯇꯧꯔꯤꯗꯣ ꯃꯤꯠ ꯅꯥꯔꯦ ꯆꯪꯉꯣ ꯑꯁꯨꯝꯅ ꯈꯥꯕꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯅꯦꯅꯥꯇꯣꯝꯕꯤꯅ ꯋꯥꯡꯂꯦꯟꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯨ ꯆꯩꯕ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯋꯥꯡꯂꯦꯟ ꯑꯀꯤ ꯑꯈꯪ ꯅꯥꯏꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯔꯣꯃꯤꯇꯥ ꯅꯠꯇ꯭ꯔꯒ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯐꯗꯤꯒꯣꯝ ꯃꯀꯥ ꯇꯥꯕꯤ ꯑꯇꯣꯝꯕꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯕ ꯑꯗꯨꯃꯛ ꯙꯤꯔꯦꯟꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯙꯤꯔꯦꯟꯅ ꯅꯦꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯡ ꯁꯥꯡꯗꯣꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯎꯄ꯭ꯔꯥꯡ ꯎꯝꯅ ꯈꯣꯏꯔꯝꯃꯒ ꯚꯛꯇꯤ ꯀꯠꯂꯝꯃꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯥꯝꯖꯕꯃꯛ ꯊꯣꯛꯑꯦ ꯌꯥꯁꯤꯗꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯈꯥꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯕꯨꯡꯗ ꯅꯣꯡꯃ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ Papa nang moy lakpa khuding mi sangtok sang na moy da khorami do deva karmagi mando maya de sang khorambagi mong da khorami angaw wanda na ibui kai na ide ꯑꯗꯨꯃꯥꯏꯅ ꯈꯨꯔꯨꯝꯒꯗꯕꯅꯤꯅꯦ ꯅꯃꯥꯅ ꯍꯥꯏꯔꯤꯃꯤꯅꯦ ꯑꯗꯣ ꯈꯨꯔꯨꯝꯐꯝ ꯊꯣꯛꯏꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯈꯨꯔꯨꯝꯒꯗꯕꯅꯤ ꯃꯣꯏ ani gondori no ana khorambu ba harakano ai de chummadum khoramaga thoki denge ꯅꯣꯡꯃꯗꯤ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯦꯅꯥꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ Nenatombi ima wa haigeta nangne wangreda ngaide phu jaidana law phunga tawido ima yaningde kaino hai kanda nang isuna chanupi ama horeibani hayeng kuna mayaba sinane khalakpa taradi nangi nachanupi sidane khoi majimnaw ani changane singnaradi kamdowa adona khwaidagi phabai bune wangre dona kudobida thamnabu honawo adoidi mayambado adum tongana ba dasani asina khwai pharabani ko sina ꯑꯁꯨꯝꯅ ꯅꯦꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯙꯤꯔꯦꯟꯒꯤ ꯏꯃꯨꯡꯗ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯆꯥꯎꯔꯕꯅꯤꯅ ꯂꯣꯏꯅ ꯎꯕ ꯐꯪꯉꯝꯃꯤ ꯇꯧꯏꯒꯨꯝꯕꯁꯨ ꯂꯩꯀꯥꯏ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯂꯤꯔꯨꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯃꯟꯈꯤꯕꯅꯤꯅ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ ꯍꯥꯏꯗꯅ ꯅꯤꯄꯥ ꯊꯣꯛꯅ ꯈꯟꯅꯒꯦ ꯈꯜꯂꯒꯁꯨ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯈꯤꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯦꯅꯥꯇꯣꯝꯕꯤꯅ ꯈꯥꯕꯗꯣ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯃꯟꯈꯤꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯂꯥꯛꯄ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗꯣ ꯁꯤꯟꯅꯗꯅ ꯊꯤꯜꯂꯨꯆꯣ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯊꯤꯜꯂꯨꯆꯣ ꯈꯔ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏꯅ ꯀꯣꯏꯊꯥ ꯊꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯙꯤꯔꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯩꯗꯤꯅꯦ ꯈꯥꯕꯅ ꯇꯧꯔꯤꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯅꯦꯆꯧꯕꯤ ꯃꯌꯨꯝꯗ ꯈꯔ ꯆꯠ ꯑꯗꯩꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯔ ꯆꯠ ꯃꯔꯤ ꯃꯇꯥ ꯀꯣꯏꯊꯤ ꯊꯤꯗꯅ ꯆꯠꯇꯅ ꯂꯩꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯑꯗꯨꯅꯅꯦ ꯃꯤ ꯈ꯭ꯋꯥꯏꯁꯨꯅꯦ ꯊꯕꯛ ꯀꯝꯄꯦꯅꯤ ꯁꯨꯕꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯆꯠꯅꯔꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯆꯠꯅꯗ꯭ꯔꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯄꯩꯁꯥ ꯇꯥꯟꯍꯧꯒꯗꯕ ꯃꯇꯝꯁꯤꯗꯅꯦ ꯇꯥꯟꯍꯧꯗꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯉꯥꯡꯁꯤꯕꯨ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯨꯖꯥꯛ ꯀꯥꯕ ꯐꯣꯇꯣ ꯌꯥꯝ ꯂꯩꯔꯦ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅ ꯐꯔꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯈꯥꯕꯒꯤ ꯃꯃꯥꯕꯣꯛ ꯑꯅꯤꯗꯣ ꯑꯉꯥꯡꯁꯤꯡ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤ ꯏꯆꯦ ꯑꯅꯤꯁꯦ ꯈꯥꯕꯒꯤ ꯃꯃꯥꯕꯣꯛꯅꯤ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯄꯗꯩ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯃꯥꯅꯦ ꯅꯠꯇ꯭ꯔ ꯏꯆꯦ ꯏꯆꯦ ꯍꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝꯖꯗꯕꯅꯤꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯑꯣ ꯀꯣꯏꯊꯣꯔꯛꯑꯣ ꯁꯪꯀꯥꯟꯗ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯝꯃꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯦꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯙꯤꯔꯦꯟ ꯈꯥꯕꯒ ꯋꯥꯡꯂꯦꯟꯒꯗꯤ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯣꯏꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯇꯝꯃꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯐꯔꯦ ꯃꯃꯥꯁꯤꯒꯗꯤ ꯌꯥꯅꯔ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯅ ꯍꯣꯏ ꯏꯇꯩꯃ ꯃꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯩꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯗꯒꯤꯗꯤ ꯈꯥꯕꯒꯤ ꯃꯃꯥꯕꯣꯛ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯅꯥꯇꯣꯝꯕꯤꯅ ꯙꯤꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈꯥꯕꯒꯤ ꯃꯃꯥꯕꯣꯛ ꯑꯅꯤꯗꯨꯅꯅꯦ ꯂꯥꯛꯑꯒꯅꯦ ꯀꯩꯒꯤꯅꯣ ꯑꯩ ꯌꯨꯝꯁꯤꯗ ꯌꯥꯝ ꯍꯩꯄꯥ ꯁꯥꯗꯅ ꯍꯤꯒꯥꯏ ꯋꯥ ꯌꯥꯝ ꯁꯨꯏꯗꯣ ꯀꯩꯒꯤꯅꯣꯕ ꯃꯃꯥꯗꯨꯒ ꯌꯥꯅꯕ꯭ꯔꯥ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ꯭ꯔꯥ ꯀꯥꯏꯅ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯑꯩꯕꯣ
ha yumse moina palage haibra ba higai wa dam pami se kai no moina manau nu biya si grabani kai la to ne i yumsida langanu ai sai sini ko la ku sung ya ya ro moi ta gi wari sunate khaba gi mama gi kangbu ma gi mabo o gere ma mo gere mani o gere ai mari lena ba su pam pam de ko ai hai sini ai mari sungam thamning de adu ma di khango asumna ne na to bina direnda isau langdana garam ka badu khabana loina tarami Tina chak to thuna cha to school chu cha toy ni औ तातोन चारे तातो हनमे स्कूल छुट्टी पुंग क्या था गे pung ahum da thaye अखोई गिदी पुंग 12 दा थाई numit khundigi ne na to bina school karam da da saka thunga aluga pijara ga angang sing du tharam adubu macanu pe gidi soidana ba lapoi sangom merum asina chingba numit khudingi tiffin da hapami adubu wangeng gidi ising bottle ama phawa hapamde school lagi adum thaktani haidana to isna ina tiffin da hapi sing chelo na sara lau khambra औ लोना चाथो के मामा angang sing school sakhi ba mai thadu kani aina haidai ne kai to roge unga ledi kok thadu dana kok phai suja ka ba po sing de thamma ki tawdu ne mu sida asumna ne la to bina diren ge hala ge leti photo ne mai thadu hala numini ni humni gi matung da khabana maning thong da thongubada mama gi photo maina chakwa machen mache tabo urami adudagi mapa bungda mama gi photo do kari gi mai thadu ino haidana hanglami aduga khaba gi mapa bung direnna asumna khumai madudi nangi namagi photo do thamura kai tawdoino adukti anowo punsi anowo wakhanda hingadabni akoi punma khabana maki mapa bung direna haiba watu tabada yamna nungairamde adudagi mama bo mayumda mama gi photo laibra haidana hangba chalami maki di kai sunate ai inauni pado pikli banina ima masak phajana su khangauda banina maki damakta aina thamjaba photo ni akoi papana mai ko na thadomni haidana yamna nungaidana mama bo to wakala mathangi episode ta mayang amuk taminarasi khabana central university gi clerical post da interview ama tharubu matamda mana written test do mai palakhe adudagi mapa bungda lupa 35 kun khatang pibina ba hajirami adubu nena to bina sau changbadagi written pass tawraba interview adu 35 kun khak phangdabadagi mukutagi na thoki